खुरुमजरी ISTV की पाव यंगवीर पुनमपु तरंग ओक्सरी हौजे अहमदा मरु पाव फिबम ममतदा लांगोल एरियादा अमोना kai हुंदोप यारोय हाइना मियामना वारिफ लौखरे सांदिल डिस्ट्रिक्ट की खोंखांग विलेज के खुंजा सिंह सोयबम पुथोपना हिंगनबगी लंबी ओइरी अमसोंग तोंगान तोंगबला लॉस सिंह जन स्ट्राइक ना मौसागी पुंसीदा अकाइबा पिखरे हौजिक मपुंग मपाव फिबम ममतदा लांगोल एरियादा अमोना kai हुंदोप यारोय हाइना मियामना दावी तौरी लाइना पक्तुन सिगदबगी सरकारगा डंपिंग एरियागी मतांगदा असेंग मम खंगदोकनबा मतम यौरी हाइना लांगोलगी मियामना फोंगदोनखरे ngasi langgol game village la pangtokpa miyang mifamda langgol lambi gi mayada sarkarna amoda kai haidokliba si sahi yamle miyamna yawa ngamloi haina waref lawki langgol game village la khundariba tongan tongan jati kayagi miyar singsu mifamada sar yaki dumping area oriba mafam asida amoda kai ka hena paisilakpa madi lambi mayada fawba amot pa hajilakpa mamangdagi yaure nong surapa matamda dumping area dagi fata haudi saithorotuna sathok chasinda awaba kaya mayuknari loinana laina kaya nava yaure lango lambi asiso koilas thaduna sem khrabasu quality maintain tawdabana akai toi kaya thokle atuba matamda sarkar mi ang sangdrabadi khongjang kaya sangsilagani hairi tergis matraga kari haini jei khra lathi charge to ki bobudi si asiana basen ne ko isi si ga dori aduna lathi charge ki roisra kisera natraga sigi DS mayam thorak paduna narega loin hatto pambra sikhan batar bani magbik sman narega wuki naga simi loina ta bani muslim loina ta nepali su ta bani akhoi din ne manaradi karige piroi do balege ni minister man adu da hairame to wani to ganara hojik so public manase all community se chaw khan se Sandel district की खोंखांग विलेज की खुंजा सिंह सोयबम पुथोपना हिंगनबगी लंबी ओइरी इम्फाल मोरे लंबी की लोकसाव योगदबा किलोमीटर मरी मंगा वालिंगदा लैबा खोंखांग विलेज की खुंजा सिंह सोयबम नंबना मरुब सिंफम ओइरी सिंफम मसिना मसामसु लारिक तमन ममसुंग इमुंग पुनरी हिरमसगी मतंगदा अखोगी पावमीगी रिपोर्ट अमा NH2 लंबी की नाकेता नमना खुंदाबा खोंखांग विलेज द पुन्ना मियोय चहुमलोम खुंदारी चौथे जाति न खुंदाबा मफम असिदा खुंजा सिंह जंगल दगी वासोय पुरकलगा सोयबुम नमदुना पुंसी हिंगले कुलसिगी खियांग खेत्री चाउना ISTV न्यूज द फोंगदोरकदा सोयबुम नमबद पाइदगी हाउरिबा वा मखलसी वानप कवी अदुबु माउ खरा हंथबा कुमु वासोयसु सोयबुम नमबद यावी नपसु नमे अदुदि उमुसु नमे उमुसिने खितंग हाउ वाले वनपसने मरु ओइना नमिसे जंगल दगी लेमना पुरकलबा वासोय सिंह असी प्लास्टिक कुंबा अमदा सोइदुना मोन कुन कुंथ्रा चनबा पोलांग अमदा नुंगचित चंगहंदना नुंग कयाना ननसिंदुना थमी हाइकी अगस्त अमदी सेप्टेम्बर दा नंबा सोइबुम सिंह असी जनवरी फेब्रुवारी दा योनबा मतमदा केजी दा लुपा यांखै अमदी मोन दा योनबा तारबदी लुपा लिसिंग अनि फावबा यवे जनवरी फेब्रुवारी फावबा अदुम नमगा थमी अदुदिगे अमुक अगस्त लाकपदिगे अमुक सोइबा होवे अगस्त का सेप्टेम्बर से ने कोइना मरु ओइना सोइरी मतम थानी से करीगुम कांदा खुंजा सिंह था अमनीदा सोइबुम पुथोक यावरी ख्वाइदगी फबदी चही अमा थंबना हेना हाउबी हेली हौजिकसु काक्चिंग अमदी पल्लेल न चिंगम मफम सिंगदा सोइबुम असि थाबगी थबक चतरी केजी द लुपा कुंदगी कुनमंगा अमदी मोन द लुपा चात्रुक चात्रेत ता योले हाना खेत्री चाउन फोंगदोरके योमदसी असिदिगिसु खरा केजी सारगा मोन सारगा दम तंबाक्तगी मीना लौरगसु योली अदुना अखोइनगासु दम गाड़ी मसागुम्बा वेनगुम्बदा दम थाई कक्सिंग पलेन सेवाइदा जे हुजिकते मोनदा लुपा चात्रुक चात्रे जनवरी फेब्रुवारी ओरगांदे लिसिंग अनि योबगान लै अनि अदुम पीबगान जुलै वासोय सिंह असी सोइबुम सेमननबा पोलांगदा नुंगना नंदुना थंबदा ग्या चंगब यादे ग्या चंगलबदे सोइबुम ओइदे अदुना तिल मचा अमा चंखरबसु खुदोंग चादब कयागी मतांगदसु ISTV न्यूज ता मकाताना फोंगदोरके ग्या चंगहनबा यादे प्लास्टिक खितंग होबा खोतपा तोरबदे मदुदा मागी तिन नम्मा लै मदु चंखरबदे अदुम सोइबुम से लोइना पल्ले पुम्मे ISTV पाउगिदमक बोय निंगथौजम अमदी नावरेबम फिलिप्स खोंखांग विलेज मणिपुर भारत लिसिंग मचमापन निफुमापन अक्टोबर तंग तरामंगादा तिलन खिबनि हाइबगी मायोक्ता आइन थिंख्रबा तोंगान तोंगानबा लालुलुसिंग अपुनबा बोदी अमा ओरिबा कोरकोमना ngarang aing nongyai ngasi numidang wana pumanga fawba masung mausna ngasi upungmanga dagi numidang wana pumanga fawba satakiba joinen strike na mausagi punsida sauna kaiba pikre
General Strike asina maram oiduna arapa masung anapa mafam sing the senba passenger puba gari sing senakide Khwairaman Kaithil kanakide dukan sing thong thengki laloliti ki thabak sing lepnaki lambida mi chapagi sang yamna handaki mailu sang sing thong hanakide sarkar gi office sing da karmasari sing thabak kabagi sang yamna handaki Shenama holama sung oil pump sing basing thong hanakide General Strike manungda pamda pathodok thokibagi pau laikide amaromda General Strike satharingi manungda pamda pathodok sing thoktanaba security force na yamna kanna ngaksinbagi thabak chathaki Islam Dharma Sarpasingi Khwaidagi Sauba Kumai Idul Zuhan Lakpada Manipuri Governor, Chief Minister Okram Ibobi, Speaker Lokesho, Home Minister Gai Khangam, Parliamentary Secretary Mohammed Amin Sahana, Manipur Miyamda Epapauzil Pirakli. Governor Gi Warolda Muslim Sing Senglaba Idul Zuhagi Kumai Asigi Asengmadi Asengba Artadi Katopagi Kumai Haivani Hairi. Festival Asina Tongan Tongan Community Sing Marakta Masimana Oiba Masung Nungsi Chanaba Purapungangani Hairi. Amaromda Chief Minister Okram Ibobina Pirakpa Idul Zuhagi Epapauzil Amada Lamdamasida Kundaminariba Singi Marakta Nungsi Chanaba Puraktuna Shanti Leiba Masung Saukotpa Manipurama Oirasanu Hairi. Speaker Lokeso, Home Minister Gai Khangam, Parliamentary Secretary Amin Sahana, Thadorapa Idul Zuhagi Pauzil Asina, Muslim Isinau Singda Epa Pauzil Pibagalunena, Idul Zuhana Larpada, Singtam Anida, Santi Leiba, Tangdo Laitana Ingna Stikna, Nungsi Sanana, Leminaba, Amaga Mateng Pangaduna, Hena Yaipaba, Manipurama Oirasanu Hairi. Islam Dharma Sarpamiyo Kanop Singi, Senglaba Kumai Idul Zuhagi Kumai Larpada, Agriculture Minister MD Abdul Narsinasu Yapapauzil Pirakli. Thauramasina Manipurama Sumalemda Laiminari Bamipum Kudimak Alana Nungaya Pabawata Padaba Pinabi Senu Hairi. Minority Development Forum Manipur Janata Dol United Manipur State Nasu 8K Yapapauzil Pirakli. Marilenaba Dipamena Mimanadraba Singi Mating P Haidabasu Masikanaba Pangmadilairadana Piriba Kanaba Adu Karinu Haiba Kangdaba Pawu Yauri. Imong amagi punna miyoi manga mimanadrabagi punside hingli hinamasaki matangda aikogi paumigi akanaba report ama tangna thokpa thodok amada masani pan pokpagi manungda masa mangana haksangi film sonaiduna kanagi mateng phangdana wana leiri Chiangmai ACG manung chanba senjam khunauda leiba khaidem ibobi amadi khaidem ongbi tombi anigi masani pan poi nupi manga amadi nupa ahumni Makoigi manungda nupi mari amadi nupa amadi haksangi film sonaiduna leiri makoi sing adudi Bilasini Ibomsa Kamala Aruna amadi Sundarini makoigi awat apa khudong chadaba singi matangda Relief Center for the Welfare of the Differently Able Person gi miyoi singna chatuna yengchelui center gi president CS Open Ro yauna satpa khongsat aduda makoigi pendaba kayasu phongdorake makoi manga mak pokpada oirakibanate sahi khara leiraga oirakpani makoigi marakta Kamala amadi Aruna di Social Welfare Department piba disabled certificate fangi atai di fangdri disabled singi oiba famam thokpa khudong saba mata fangde card paiba anigi manungda amadi SSA gi makhada lupa lising ahum amadi wheelchair amadi fangkhre adunatana ngasi fawba karimata fangdri lemhauriba machimmanau ahumsu hojik fawba certificate paidri masida natana yungi BPL card adusu renew tawgani haina pobikhraga APL gi card oina onthok pire haujik firol khara saba lu humai khara saduna mama mapa amadi yungi mateng oiri apokpa ibobi amadi tombisu masa singidamak afangba thabak suduna yum punari haksangi fibam sonairaba Bilasinina mahangna kari pambage haibing matangda wafam kaya phongdorake phi chabagi machine gumba lowninge ba loan bagi machine gumba lowninge phi chabai ajo pahan ga phi nong thabagi lowninge Relief Center gi maikai de gisu mateng kaya su piki Center asigi President Open Dona phongdorakpada asuk waba imung amada miyoi mangamak soinairabada makoigidamak matik chana yengsin bidawasi laibuk tivani Sarkar gi lusing masingna miya mangda thoktuna wa yamna ngangbagi mahutta kari leibagi haina thijinbiu Manipurda disabled singi policy ama athubada sembiu haina mangna makhatana phongdokke sidadi government India government soinaibu singi adagi sotharaba myamgi pire hare sidani sport akhona sarkar na decision jirangda disable oiba ngang dai manga lei kaim piramde cheng chu phangde ha akhoi ka loi ure sida khoi paira 2007 da gi hoji bu cheng mong pibiramde
सिगोन गवर्नमेंट की करम थोक्सिल नो कोई हानि सोंदा प्रेस दा दगी आईएसटीवी कैमरा दना हीरो साले लीडर में आमा अदु सोंदना सोना मैम इमुंग कपगा सारा हेलगा सिबंगाय लै सिदी सिकरम पॉलिटिक्स करम पॉलिसी प्रोग्राम नो गवर्नमेंट सिदी सुबे यारो कोई सिदी स्टेट गवर्नमेंट पॉलिसी डिसेबल की पॉलिसी सेमगदमनी हक्सांगी फिल्म सोनाइरबा मचिन मनाउ मरी अमदी इमुंग अदुना गवर्नमेंट की माइकैदगी मखोइगिदमक करिगुम खरा तौरकनी हाइबगी आसादा लेहौरी आईएसटीवी पाउगिदमक नवकुमार खागोपम सेंजम खुनो थासिग तरामाथोगी नुमिदांगदा हाइंगांग पुलिस स्टेशन की मनुंग सनबा तांखम अवांग लेकाइदा लेबा कांगाबम मैपाकी मिमानद्रबी सई कुलुंदुरम सुरबी नुपी अमा मतई थोकपा तांखम अवांग लेकाइदगी लाइस्ट्रम जोयकुमा कौबा सई निफुमाथोरम सुरबमी असिना इज्जत मांगन बिक्रे हाइरी लाइस्ट्रम जोयकुमा हाइंगांग पुलिसना फारबा मतुंगदा कोर्ट पुथोलबा मतुंगदा नुमित तरुकनी पुलिस रिमांड लौथखरे इमुंग मनुंगी मियसिना थौदो असगी मतांग फुंगदोरपदा जोयकुमार हाइबा मिय असिना युमगी मी लेतबकी तंजा लौदना मसागी मैमक्तदा इज्जत मांगलमनी नुपी मसासी हॉस्पिटल पुकतना मेडिकल चेकअप तौबा मतमदा इज्जत मांगन बिक्रे हाइबा खंगबदगी पुलिसता रिपोर्ट तौगी जोयकुमार नुपी मसासी इज्जत मांगलबा मतुंगदा हाइदोलबदी हाटखनी हाइना किहलंबदगी मसादा अकी अखंग कया लैबन मरम ओइदना जेनिम्स पुकतना लायेंगली ऑल मणिपुर यूनाइटेड डिसेबल Organization amasung All Manipur Disabled Women's Organization musingna nupi masa adugi mayim satuna pibam yengsinkre All Manipur Disabled Women's Organization ki Secretary Sunitana Mimanadri nupi singbu tatana izat mangan bagi thaudok thokliba asi laibak thibani thaudok asi da senari musing faduna ayan gi waserak pigadabani manalai musing sarkana kankatuna thambe yaroi haiki handicap disabled की organization में हम जो पुल लगा कोई सी कनो तो उतना हनबल इतना मागी मटिक जाबा तंदी फंगल बोली कोई वाबल इतना संजन करी इम्फाल इस डिस्ट्रिक्ट की याम मरु ओरिबा खुराई मसुंग सेबम लkai anigi lonaba zenim stable lambi asi matam kuina sarkar na semi dabadagi lamdam anungi miyamna ngasidagi hauna lambi thingjin khre lambi asi kaina fatabadagi semina bahai fawbada mainaba department na tabi dabadagi ngasidagi hauna lambi thingjinbagi khongjang asi sathaki bani hairi state asida pongmission na loriba thaudang singthaningai ni haina phangman kendragi MLA khumuksam joy kisana phongdokre wafam asi September thagi tang kuntragi numidangda irawode gi program coverage satpada accident thoktuna collar bone tektuna like nariba yumna lekai larimi maningdagi arubam ranbigi लाइंग मद मतेंग ओइननबा सेल गी तेंगबांग लुपा लिसिंग मंगा तेंगबांग बदा जोय किशन फोंगदोखिबनी सुरी जोय किशन मखाताना लमदमसे गी पाउमी सिंग खुजु खुलाई फतबा मसोंग तोल ऑफ पिकपन मरम ओइदुना मखोइना पांगथोलिबा मथौदांग सिंग सिंथानिंगाइनी मांग मसागी ओइनसु पाउमी सिंगबो अवांग थाकते इकाई खुमनै ममांग दा हाइकिबगुम पाउमी सिंगना अनायक अमदी अशोकपन यारोप मतमदा अंगम मतेंग पांगखिगनी रणबी गी अनाबा थुना फरप ओइरसनु हाइना सुरी जोय किशन फोंगदोखि मेदा इचिनी नौसिना यामना तिंग तोकना हुजिक लौरिबा थौदांग सिदैदा अखोइगी लैरिबा मणिपुर सि पुगलाबा स्टेट उतारसु हुजिक लैरिबा मेडिया पर्सनल सिंग पीरिबा कोऑपरेसी अखोइगी इंटरनेशनल की थाक तको संगदमनबा याबोइ फियम युक्सलाबनी अखोइगी मखोइदि पीरिबा फैसिलिटी मखोइदि फंगजरिबा सैलरी सिगै तेगनरोगदि याम जातिना मखोइसि याम वांग था अंदर लेगरे अदुबु अखोइगी लैरिबा पीबा ngамदादासु अखोइगी मकल मकल गवर्नमेंट सोसियो पॉलिसी खरा पाइखलगे पीने हेबो खमदि लैरे चप चाबा पीबा नत्रगसु अदुना होजिक्सी आई साइतसु आई मसि लेपना दम पांगनी सिदगे सुहेना आंबा पांगना बाई होनगनी सोगलबा अरुगम रणबी हौजी हौजी सरा लाइबाक पाउसे की स्टाफ रिपोर्टर ने MLA ना लाइंग बदा मतेंग ओइननबा सेल गे तेंगबांग पिरकपदा रणबी अमसुंग माकी इमु मनुंगना MLA बु तौबिमल खंबा उलखले सांदल डिस्ट्रिक्ट PWD ना साकोट थौरांग द मियंग संगदि हाइना मीडिया की खुथांगना सिरकी ममराल स्टेट PWD ना यानिनबा फोंगदोखरे SE headquarter na thorapa serul amada lisingni taramathoi lisingni tarani thoida SCASPA gi makhada lupa lak lising amaga chani kun gi thabak taramathoi paikhat ki amasung lising manga supna yankhai mari RNBP gi makhada lupa lak sama gi thabak paikhat ki hairi lisingni tarani thoi tarahum doida SPA gi makhada lupa lak sahum gi thabak ani RNB gi makhada lupa lak chamaga kunthamanga dasmek taret sinogi thabak ani paikhat ki masegi mathakta lupa lak sani ni pum doigi tongan tongan ba thabak singsu paikhat ki haugi ba sai anida VFC ki program kaya lokat ki atai sengbot sagat gi matang da paladuna moreda
JFMC gi court ama handak ta sanga ki mamang sahida ADC building su sanga ki bagolena mini secretariat building su loishilagani sayasida SP gi makada thabak ani amasung CRF ki makada lupa lakh song gi thabak paikhatli Palel Sandel amasung Sandel sugnu lambi fatabaki matang da paladuna lambi singasi state PWD gi makada laiti haigi Ipa thokok na sindana naurem thongda leiba ipa thokok stanglenda panthoibi irat ka mari lenana lamdam asigi kalsaga sagun adana laklaba mungna takat nabi ki thorom nganang pangthokre mako mathang taraba singda manamatum piduna ikai kono mas utkre manamatum piba ki thorom aduda hana DCP oramba Y Joy Kumar yauna ipa thokok ki thaupuba singsu saru yaki ipa thokok ki wakal kari no ibda akoi inat ki leisigi ba kholi ba culture ki karigi adu akoi ki leilu myam se masi mang ba yade haibe ki wakhal ga loina na masidaida atai atopa club na kari na tongno da ba sium ba ma akoi ki ijati ki akoi ki leilu ba culture ki karigi masi semgat sakat ba masi tung koi bo le hono ba manipur society acho contribution amani haina e admai tona e khanjai Bisnupur district ki manunda laiba khoijuman ki akoi bada lairiba music sunomagi hainabi thamda Masung Mai Rong Kaya Thavana Senthok Lambi Oinari Khoijaman Ward number 1 da laiba Maishnam Indra Kumar amasung mahaki loinabi Santina kana honaduna ensang napi thadana yumpubagi mathakta masa sing mapalda mai taman mamasung Imphal da boarding na thamduna mai taman baglonena sel marang kana tungsin mangamle hairi M Santina ISTV News ta fongdorakpada hana leramal from sing laubagi mahuta sai supa tongan tongan manama sing kaya thava asina Senthok Lambi hena lahele yamlabada thahumgi manungda lupa lak anirom tanma ngami haina fongdorakli subano makalabadi isagi Senthok Lambi haibasi mathanda oirakani isana tandaba amasung suningmagi wakhal lerabadi sel tan phangngakhtani haina fongdorakli masi matam gi paisa kaino do tangoi matungina dum yam phangbasu yawi hongaga na dum khara hamthana zum phangi Khoijuman area se ni pande dum phangi Mark Films Production gi anisubani putokadaba Manipuri digital film Lingzel ngarang kawada press out kre tang tara tarukta release tawgadoriba film asi Sarojana present tawbani producer na TS Priyakumar direction story amasung screenplay na Jitendra Ningombani college life te nungsinaduna launa lenakiba bala amasung afaubu mayumgi ahlaman singna inthokduna wana yum panki laibok fabadagi balagi mamanabagi mapana contract wakama pibadagi nungai ni hingba haurakibagi sin film asida utli tungda commando gi fake encounter da afaubu hatuna awasai thingnangki adubu asumbagi masakti mutpayadi haiduna kona mana leibasing awafumda taki Amaromda kong manandibam laikai Frank Nandibam gi yumda sirabasu yare haiba film asigi yaifa thawni su pangthokre boss Nandibam na puthokliba film asigi story screenplay amasung direction na M Ipuni film asida Frank amasung Balana maruba saktam langli Manipur ningkha tambagi laloluf kaya amasung URF na leibak miyam da lauthokiba October 15 singnaduna sintha leptuna leibak miyam na sokthaban narudaba wakalon utkiba asina phurup asigi nungda sieliba iselbo kaidonungda URF na wahanthok piroi hairi Lob asig information and publicity secretary Sanajawa Maitai na thorapa Gerald Amada British Lengak na Furup Asibo sahi yangkini pan supna laksindana le nahet labamatong India Lengak na Paramount ki mahut sahi humpumari supna Manipuri Furupu hamsat naraba punsirol ohelakle asinguma thaurangbu miyamna yaningdi haina October 15bu mafungfana ningtam lalogi leihau hapirapasi khangjinjari hairi Malemia mo sinjak phanganbada ayat palaitanaba masiyoba sinjak phanganbana miyobagi hakni haina takliba sei khudingi October 13 ta Malim sinba thungna pangthokliba World Food Day asibo aine thingkraba pripak prona taramna okpagalonina nomagi sara tanuna hingnaba honeriba singi awabadasu saru yabagalonina miyamda wafam khara thamlakli Lobasigi senior publicity officer Melaina Thora Pacherol Amada Manipurna Maromdom Ladingai Lamdamasigi Law Singi Ahian Bapoto Asi Lisingoma Sanipan Maftrama Thoida Shada Kuntaru Lisingoma Chamapal Sumna Amada Shada Kuntramanga Lisingoma Chamapal Kuntrama Thoida Shada Nifunitoi Lisingoma Chamapa Nifuma Thoida Shada Kuntramarigi Sangne Haina administrative report na Mayek Sengna Fongdokli
Brown's report listing of Chanipan Hundramanga Amasung administrative report listing of Chanipan Muftramari Muftramanga Mayik Siangna Satok Hena Putopagi Wafam Yauri listing of Chamapal Subna Amadagi listing of Chamapal Subna Taret Sayitaruk Asida Mapalamdagi Pusilapa Polam Singi Senfam Dagi Lamdam Asidagi Mapana Hadokiba Polam Singi Senpamna Yamni Heli Samna Hyderabada Ahenba Senpam Yauba surplus budget Laibak Ama Oirami Haibani Hairiba Matama City British ki Makada Labor Matam Oibanina Ninka Tamna Sel Tungi Poram Yatpa Namzadriba Matamni Masi Power Satok Potoki Awat Palenam De Lairaba Miam Lomi Sinmisanga Mapungwina Laiba Lamdam Asida Food Security Amasung Food Sovereignty Haiba Kolawasi Hena Mapung Fangi Hairabadi Lamdam Asika Sanana Agriculture Policy Amamatautai Food Security Amasung Sovereignty Asidi Chaba Takpa Pangjadraba Mio Kanglup Sing Kaktagi Oiba Kolaunate Masidi Aman Amabu Semgot Minaba Sakot Minaba Haiba Yamna Fazabu Wakalun Sienaba Kolauni Adabu Luribasi Lamdamasigi Kadai Faba Social Justice Amasung Political Amasung Economical Right Laidabagi Haiba Wahang Amadi Hangningi Maze Agreement ki Matungdagi Lamdamasigi Kaitela Sidi Indian Singna Kudum Salaga Tamliba Captic Market ni Market Asigi Mechanism Singsu Anti Kangaisada Yumpam Oirabanina Aikoigi Supli Paison Kibanatana Atai Karisulate Serolasina World Food Day ki Pandam Ama Oiriba Aksang Panaba Masioiba Jinjak Pangangadabani Haiba Kolawasi Aikoi Kudimangna Kangminaduna Matam Amagi Wata Padaba Sahonga Hongba Ninka Tamba Kanglepa Oirami Haibasi Nahona Ningsing Minaduna Numit Asigi Wan Toksu Kangminarasi Hairi Mamikon creation ni Makada Bravura Films na Kodol Tamba Manipuri digital film Palgi Efatauni Thoram Ngarang Sangang Idalaiba Anti Theatre Complex the Pangtokre Thoram Aduda Art and Culture Commissioner Dr. Arkinimai Infal West ki DC Radha Kumar Amasung KFNPD ki Commissioner Y Tham Kisosu Saruyaki Film asigi director na Nengthauja Lancha producer na K Sunitani Sadananda Balamasung Sonyana Singh artist na Maruba Saktam Lagodori Maoist Communist Party Manipurgi Pibaril Maitaina Finance Secretary Oina Thau Pukhiboluna Lisini Taramatoi Tarahumdogi Budget Report Ama Luba General Secretary Amadi Nauna Kalava Finance Secretary and Nepulaga Tamkre Hari Aina Tinkrabalup Asig Secretary Publicity and Propaganda Nonglel Maitaina Topasirul Amada Party Asina Hauki Lisini Taramatoi Lisuni Tarahumdoi Fabada Sang Sata Senfam Yamna Sinakide Private School Dagi Lakiba Senfamasi Puna Lak Taramangane Automa Sungbas Kangu Lupa Asida Panglakibasi Supnagi Lupa Lak Ane Infal West ki Lakiba Senfamna Puna Lupa Lak Taro Apipolo Sang Maridagi Lakiba Senfamna Puna Lak Tara Humdoini Aduga Lupa Sigi Akanaba Special Pan Oina Lakiba Senfamna Lupa Lak Niputarukni Haukiba Say Ahumasida Lupa Asida Lakiba Upon the Senfamasi Lupa Lak Marfunitoi Kaktani Lupa Asida Laibok Pabadi Atopa Lalolof Amana Afaba Makalgi Nomai Kunmanga Lup Asigi General Secretary Kotangda Mateng Panglaki Lup Asina Haukiba Chayani Asida Lup Asigi Lanmi Sanglup Semana Bahonabada Lupa Lak Nipunipan Tadaki Lup Asigi Oina Lak Taranipangi Lam Lan Lepsin Mangamki Lak Tarukna Social Fund Oinal Tadaki Lak Taruk Senpam Ama Lup Asigi Tangai Fadaba Polam Sing Laina Bahonabada Taranitoida Manki Central Committee Office Amamasung Zeren Office Amapuna Mapalamda Office Anida Hauki Basai Animakai Asida Apun Senpam Lupa Lak Taruk Yumbara Laiba Chaba Meeting Pangtopa Satoksa Sinamasung Atay Akup Ata Mayam Suzinaki Lupa Lak Marina Organization the Tadaki Lup Asina Lakadri Basai Lismini Taramari Fabugi Manunda Lup Asigi Finance Section na Lupa Kro Anigi Budget Ama Mai Partner Bahonaduna Manipura Kwaidagi Mapangal Kanba Lanmi Sanglup Laiba Party Ama Oibangam Lagani Lismini Taramari Sai Tangkai Salapa Matamda Guerrilla Warfare Hauba Haina Lup Asigi General Secretary Amadi Nauna Thau Puraba Finance Secretary Anigi Report Asina Pandam Thamle Lilong Hauribi College General Secretary candidate Oiba
Farif yauna mi ahumda monitoring cell gi kangbuna aki akang pirak pasi matungda amona tawbigano maralaiba singi matakta sabsabe action lokot pi haina Farif na phongdo khre Farif na maka tariduna ngarang numidang pung tararong taba matamda students union gi election lamba yaudana karaba boys secretary MS Sep Jadid Amasung Debate Secretary Wahidur Rahman yauna lambi de lakpada monitoring cell yawi haiba MSF Lelong Local Council gi President MD Abu Khan loina bami kangbu amana alto da tanaratuna aki akang piba thawngbu yaning de monitoring cell na makhoida lambi sapada sek tawnaba ayaba pibra lambi sapada su asiguma ayat apan piba sina karamna election da asumba khongthang lakani college ki election da free and fair oina pangthokpa honanibagi apamba phongdokhi toisena chhatra moina academic atmosphere ka hin bigano mana organization gi marumda fataba thabuk tawrisi tawbigano laiba ki sober organizer ba dami chathi ge tawrisi asima moi gi mathakta action lokhat piyo amadi moi kunsi chupa gi organizer gi tan thokpiyo haina dawi tawjari Ziri Bamda Kuntaruk Suba M Kainahanbi Memorial Men's Young Tournament amasung Taruk Suba Sagol Sem Nambol Memorial Women's Young Tournament ngarang Ziri tulal pangthokre Yang tanaba sida punna nupa amasung nupi gi team tarani thuni saru yakhi nupa gi champion na Anudas Young Team Kadam Tala Kasa Renesaf na Bakhan Durga Puja Committee Nupi gi Kanglupta Kalinaga Youth Club na champion Ernest Sapta Yai Pamarup Ningthiambam na team na takre Yang tanabagi thoramasida Council of Higher Secondary Education gi Joint Secretary Case Ranbi Su Saruyaki Sana konung thanga pata hayang pangthokadoba hiyang tanaba kumaida tengmai lepkada musingda Manipuri ningthau lepsema sana zawbana yapamangol pikre Tengmai lepkada musingdi angom ningthau amubi R Sandra Haumai Kaiku Roses Songkot ningthau tamang haukim amasong pore hanbada yapapauzil piki Mera hau songba thausilup ki kanvena program kanvena P Aravan haikibada hiyang tanaba kumaiga lamdamasigi singmi tamigi mari nahongna ningsingamada asoma mateng oigane singmi tami punna saru yaminagadaba thoram asina nungainadaba kaya leramnabasu kauthop minarasi hairi hiyang kumai asi yokhatnaba sarkarna miyeng sangningisu phongdoki government gi tourism department gi side ta kana thamjaning badi asukumba hirana bi thoramasi asukuma sangai festival da atopa lamdagi lengbirakliba sau yabiriba ladagi sangai festival miyeng tabi lengbirakpa selena waza singna yamna phajaba miyeng ba mama oiragadaba asukuma thanga pat asida hidana ba gi thoramasi hapiragadi aikoi thauchilukki market gi yamna nungaijaba amadi sakagi phamda koina tawhiman khamba utsagani Sanabam Jesina Misigi Matangda Sarkarna Atubama Tamda Langlalanjin Putopinaba Waikom Laikai Volunteer Society for Development Amasung WACna Sarkagi Puning Singsilakli Singzamai Police Station Manung Sanba Taupokpi Outpost Manak Naran Kunjin Singmangda Bomb Lady Hainangasi Police na Lambi Tingbaki Tabak Satharure Makata na Police ki bomb spot na Mafumadu Sangsin Yangluba Matamda Battery Anida Indicator Blap Ama Haftuna Bomb Malanba Oiramle Loktak Pat Kananaba Loktak Lairimi Lampakta October Tang Taranipan Pangtokadoba Loktak Ningsting Numita Miam Punisar Yaminasi Haina Hana Minister Oiramba Aitsanayamana Manipur Press Pangtokiba Paumis Unabama Fongdokre Loktak Ningsting Numit Committee President Oriba Sanayamana Makatana Fongdokibada Loktak Pat Ki Hausi Oriba Pibamasi Kananaba Ikoi Puna Hona Hudrabadi Matam Karagi Matunda Pat Asi Mutkiba Yabagi Akiba Laire Loktak Hydro Electric Project na Manipur amasung Baraki State kayada may piri adum oinamag may labasing na di Loktak kanana bamiyang sangbidri haina pinaba fongdoki Sagol gari thauba gulam din namadi atay wari khara haiba larik ama ngarang sangay patalaiba Manipuri site parisata release tawkre tharom maduda Professor N Khogendra Nasibgis elangmam din naman President Oiki larigasi DM College of Arts ki Manipuri Department ki head Dr. Thoksom Ibonbina Manipur handoktuna asangba Communication na Fongmani Larik Asigi Matangda B. Prasan Wangangi Kaisam Patagi Malom Baza Faba National Naba Sama Yankai Paktok Nabagidamak Lam Lausin Nabagidamak Notification DC Follow West Nangarang Tokre Lambi Paktok Pasida Lam Sok Laba Patada Singna Land Ownership Certificate Pata Pan Card Amasong Bank Account DC Office Baforada E Transaction Gi Kutangda
compensation pinabagidamag pisilaknaba khangalakli Nesakio Lam Damiam Sakang Naraba International Awadi Dr. Lisam Hera Sundar Singh Masi Kangaudana Wankai Tambal Kong Lisam Neretaleba Masagi Mayim the Lake Dre Masagi Sahi Humudra Mapan Sukre Mang Hingli Matamda Mausagi Layangi Matingna Tongan Tongabalena Kai Makal Kaya Layamagi Tabak Satalami Haina Lisam Zuva Singh Memorial Nesakio Hospital Wankai Tambal Kongna Tadora Pasirula Manahairi Consumers in a Matic Sana Pangan Binaba, Vision Foundation Manipurna, Union Minister of State, Ministry of Power Detection Kre, Ministry of Takiba, Cyril Asina, Hokiba Saytara Mangaro Masida, Domestic Consumer Singi, Maimatic Sana Pibidri, Nomada, Pung Maridagi Manga Kaktamak Mai Fangli, VIP ni Haizaba Masung Mio Karadi, Nomada, Pung Kunmari, Mai Fangli, Hiramasida Miang Sangiduna, Domestic Consumer Singda, Nomada Mai, Pung Kunmari Pangan Binaba, Tabak Lokot Pihainasu, Pali. Hausi makadaba pau lak trengeda sana bagi pau Masih sana bagi pau da thasi kunmari dagi Mongolia da fangto kadoriba World Body Building Championship Junior Championship ta India ki mot senduna saruk yagadoriba Iriangmam Dev Singhana Championship asida saruk yaba ngamnabagi damak ngasi Kangjibung Protection and Development Committee na selgi mateng pikre Association asina Devna Championship asida medal lauruktuna Manipugi mingset pura pangamba uresan hainasu yapamangol pirakli December tanadagi Himachal Pradesh ta pangtok kadoriba Nipunithurak suba Senior Man National Handball Championship ta Manipugi mot senduna saruk yaruna bagi damak provisionally oina Puna Sandaroi Nipunito select Okre, Kalaba Sandaroi Singasi, Lagliban Nabima Ama Dagi, Kumalampak, Handball Ground, Handball Gi, Coast, T.S. Ravindro Singada report, Tornabakangalakli. Lagliban Nabima Tang Taradagi, Ransi the Pangtokadoriba, Junior National Judo Championship, the Saru Yarnabagidamag, Taski Kunda, Kumalampak Sai, SAZ Holder, Open Trial Selection Pangtolagani, Tawayoba. Judoka Singh Thasigi, Taramapan Fabagi Manunda, Kumalampak Indo Stadium the Laiba, Manipur Judo, Association Officer, Marilenaba, Siasang Singh Pichilnaba, Manipur Judo, Association Sirolaman Hairi. Indian Body Builders Federation Senduna, Lak Libalisuni Tara Marigi, February Tara Maridagi, Marirak Suba, Junior Master, Physically Challenged, National Body Building Championship Infal the Pangtolagani. Pangtokadaba Championship Asgamari Lenangasi, Infal Free Club the Palmis Unabama Pangtokre, Maduda, All Manipur Gymnasium Welfare Association President and Ratan Association Secretary Oinam Ajit Amasung Atai Marwaiba, Taupuba Singsu, Saru Yaki. Championship Asi Ahanbo in a Manipur Pangtokadaba Sida, Lupa Lak Nipudagina, Yankairum Sangataba Maramna, Punamagna Cooperation PV Haina, Association Asigi, Secretary Ajit Fongdoki, Magna Makata Raduna, Indian Body Building Federation Asi Kakta. Union Sports Minister recognized Tauri Maramasina Federation Sigi Makata Pangtopa Championship Amadi Federation Asina Thaba International Championship Kaktada Sarkana Sakanagani Lak Liban November Tarahum Doidagi Hungary the Pangtokadoriba World Body Building Championship Ta India Gimot Sinduna Manipuragi T Athoy Singh W Kiran Singh and London Singh Amadi K Robita Devi Yaruragani Railway concession is enable Rambadu Federation Asida Ayaba Pirakle, Body Building Masana Banung Sibiba Singna, Hauzik Lady Federation Sigi Pibam Kambiduna, Makogi Masama Susing, Federation Sigi Makada Pangtopa, Champions Yan Binaba, April Torkli. India Indian Body Builders Federation, I will see one and only Masakamba, the price of only Masidi only Hongna Mayam. Some of the Birmagasu, some of the Topiro. Aduga, ako'y namasi hajam man sila kana kumbai association na yepi ningba le ga su koi association na madu association de yepi rakpa yagani association da yepi rakpa yagani madu ga chapchaba koi document me koi mere ko support ho gaya ba document me koi da report namjare Hausi ngasino magyoiba ay ngasagi pau ICAR Lampel Pataki Pama Paugi Matungina, Masiki Kwaidiki Saki Pakistan, degree Celsius, Kutramati Dasmik Manga, Kwaidiki Ingmana, degree Celsius, Tarabapan Dasmik Mapan, Nung Sidi Yawising Maningichang, Ayukta, Sada, Marfunipa, Nung Tildana, Sado Pumari, Nung Zugichang, Nil. Luslapada Marba Paun Pizari. Few Mamata the Langol area, the Amonakai Huntopi Haina, Miam Wari Flow Grave.
चांदेल डिस्ट्रिक्ट के खोंखांग विलेज के खुंजा सिंह सोयबम पुथोपना हिंगनबगी लमी ओइरी अमसुंग तोंगान तोंगाबा लालुप सिंह जेन स्ट्राइक ना मौसागी पुंसीदा अकाइबा पीखरे मसिगिदमक्तदी आईएसटीबी ने पीजब पाव मतांग सिलुसिनरी मियंग ताबिरबा पुनमपु अमुकना खुरुंजरी।